ꯊꯝꯖꯔꯤ ISTV Manipuri pau pideng tabiraba singbu taramna oksari Uzbek marui bapauda FIFA World Cup miyamda yenghanabagidamag Power Corporation na ahenba may pibada lupa lakh tara hena sading tawri amadi Health Department ta yamna maru oiba food testing laboratory chahi kunlom mathau tawduna leire Uzbek pau sandok na pizari Football bu pamjaba lamdamastig miyamda FIFA World Cup ki tongan ba match sing yenghanabagidamag Power Corporation na nungmada lupa lakh tara henbagi may layduna miyamda piri hiramasdar report ama Satkiba Jun ki tang tara nithoy ke Brazil na yumbu oiduna pangthoragliba FIFA World Cup 2014 ki match sing Manipur miyam da yenghanabagidamag Power Corporation na ahenba mai pibada nongmada lupa lakh tara hena sading tawri haina Manipur State Power Distribution Company Limited ki makok thongba official amadagi phangba pauna hairi Pausina makataraduna ngasin numidangi mes yaudana haubadagi hauzik faubada numit kunga mathoini da mes homfu sanakre hariba mes manung singasida Manipur gi mafum ayamada mai pibagi thabak tawduna lakli line yadaba amadi atopa technical gi oiba maram kharadagi mai pibada khudong chadabasu mayoknaba yawi hari Football match manung da mari lainaba officers singna duty tohanduna miyam da mai phanganaba honai haina pausina makatari lemhauriba football match sing dasu miyam da match manung da mai mulandana ba honagani match manung da miyam na darkar oiba mai khaktamak season nabi hairi FIFA World Cup 2014 manung da Power Corporation na miyam da ahenba mai piba asige apunba senfam asi lupa crore ahum helaba yai haina pausina makatari Amaromda Power Corporation na lokhalakpa anoba thausil thorang ama oina maigi khasna tonba miyosina magna toliba maigi khasna adu zadi yankai khaktamak sindoklaga prepaid ki khutangda mai piragani hanadi atonba khasna thidoktrabadi mai pi bayaramdaba adu miyamgi yenglaga akhanaba thausil thorang asi paikhalakpani haina Manipur State Power Distribution Company Limited MSPDCL gi makok thongba official amadagi phangba pawsina makhatari Pausigi matungina prepaid ki khutangda mai pigedoriba si Imphal area ki mafam singdani consumer amana phase amadigi hena lawsin bi yabagi khudong chabadi piroi hairi ani suba phase gi oina paikhaliba prepaid ki khutangda mai pibagi thabak asi satkiba me gi thadagi chatharakba adu ngasi fawbada consumer listing kungi prepaid meter panba loikhre Lagliba 15 August fawbagi manungda consumer listing kuntra ga taruk ki prepaid meter panana ba pandam thamli September thadagi consumer listing kuntra taruk asige prepaid meter adu activate tawduna mai piba hogani hari masigi matungda ahum suba phase ki oina consumer listing taramanga da prepaid ki khuthangda mai piragani tangkak naina mathang prepaid ki khuthangda mai pibagi thabak asi mai pakna satanaba Power Corporation asina sem sari haina pawsina makhatari ISTV News gi damak pawdam jariba Sunil Kumar ISTV News Imphal Manipur Sarkar ki Health Department ta yamna maru oriba food testing laboratory unit asi department asi ki makhada hek leibadagi chahi kunlo mathau tawdana leire mari leinaba authority na chahi lisang set na miyeng chaknak tabana phibam masi yawrakpani hiramasida report ama Manipur gi danatna malem gi oiba miyengda hojik makhal kya gi chinjak ta poyan tawbudagi miyoi lising gi punsi longkre kharana soina iduna leibusu yawnari Health Department gi makada leiriba food testing laboratory asi Manipur gi oina di yamna maru oiba unit amani matam gi Health Minister oikiba amadi Director oikiba singna thawaidabudagi laboratory office asi maming tegi oina leiri Lamphel gi RD wing complex ta leiriba laboratory asi gi building gi pibam kinthaba ngaiba chap manari ISTV team amana mafam adu da hakthengna chatuna yengrubada signboard thetpagi ka amada food testing laboratory thaba signboard leimai da taduna leiram thengnaki staff kulumdoi rom leigada bagi mahuta staff manga khakna thabak tawre test tawna ba equipment sing maming tegi oina leiram ki ka sing yengbada mirang ka ba ka gi faklang gi sarukta akaya toi thokpa kaya thengnaki food testing laboratory unit asigi food analyst chabungbam sana jawbuna ISTV news ta phungdorakpada mahak sok lising ani shupna nipanda India government tharkpani yamna maru oiba lepasi mathau phajana tawba ngamdriba sigi chawba maramdi staff masing watpanani laboratory unit asi sok lising ama chamapan marfudra marida Health Department da handover tawraki hojik award pa staff longna number thorang leire equipment amadi atai material sing leina naba Bharat Sarkar na lupa crore ani makairom sanction toroktun leire haibu wafam sana jawuna phongdoki adu award pa microbiology amsung instrument ki award pa mayam leibani na only chemical testing na maru waina pangtho koi laksabani aduna paksan na akoi gi thibu humba yem gi thabak se kitang wana lei adubu handak sahi sidai da state government na layok fawdagi 146 number of posts create tobiraga appoint tobigi process athabire and machine award pa fill
लेरिबा laboratory लेरिबा मैम से मेंखत पिरगति अखो याम थुना फंक्शनल वर्क तो याजरगनी मिनिस्ट्री ऑफ कॉमर्स दा कोइना प्रोजेक्ट अम थाजब 2.5 crore मुकी ए प्रोजेक्ट अम थाजबनी मसी अप्रूव तोबिरगा पैसा से होजि मनिको दा लेरि अदुगा टेंडर प्रोसेस लोसलगदि याम थुना इक्विपमेंट सिंग सिन लेरगा लेब से सिनबिरगदि अखोइ फंक्शनल ओइना अपुंग फाना अखोइ वर्क तोबगी स्टेज अखोइ लेजरगनी सौग लिसिंग अम चमापन मरिफुतरेट मरिफुनिपान दा लिंकट के फूड टेस्टिंग लैब असी अहन बद डीएम कॉलेज की ओजा जी तोमस शर्मना कॉलेज अदुदा टेस्टिंग प्रोसेस क्या तौदुना लेरकी हाइनसु सीएस सना जावना फोंदोकी चिंजा की पुयान तौबना मियाम दा चाउना मायोगनरिबसी मपुंग फाना मखल किया की चिंजाक सिंग टेस्ट तौब चंगी अदुबु लैब असिदा केमिकल टेस्ट खरखक नतना माइक्रोबायोलॉजिकल टेस्ट अमदी इंस्ट्रूमेंटल एनालिसिस टी ngasi फावब तौद्री मसी यामना लाइबक छिबनी अदुबु हौजिक लैब असिगी ऑफिस अमा कॉम्प्लेक्स असिदा सारी ठिकादारना चही मंगा की मनुंग दा साबा लोइरमगदबा बिल्डिंग असी लोइरमदबदगी सरकारना अहेनब सेनपम अमु हाबलगा हंदक चही दा ऑफिस बिल्डिंग असी पुरा लोइरगनी मसी ओइरबदी फजना फंक्शन तौबा यारगनी हाइबो वफम फोंदोकी फार पोरपदी आते कोई बोइद दरकार ले पोसे अखोइना पामगदी पैसा पिरमग लेरगा लाकदबनी अना फाइनेंशियल तेनुगुमसी प्रॉब्लम का लेबदगी तौबनी अदुबु याम थुना मसी गवर्नमेंट फंड हापिरनी अदुगा याम थुना मसी प्रॉब्लम सॉल्व तौबनी खनसे अदुगा रेगुलर बेसिस ता अखोइ होजि फुसेटी ऑफिसर म्यामना लाइसेंसिंग इन तौरिबसे दा सारिबा पोट सारिबा सेमिबा याम सिंगसी अखोइ सटलगा येंगा दरकार ओइबा मागी नियम कानून म्याम सिंगसी फॉलो तौब्रेनी येंगा मोय लाइसेंस पिबेगी थबकसी अखोइ तम होजरगा पोयानगी ड्राइव चटबदा निंगलक पदा हेल्थ डिपार्टमेंट की टीम अमना मरक ता चटपगी मरम करिनो चांग नाइना ड्राइव चटप यादब्रा हाइना हंगबदसु सना जावबना मसी यामन चुमी अदुबु गाड़ी लेतबा ड्राइवर वाटपा अमदी अतै स्टाफ क्या वाटपननी हाइकी अमबु ओइरबसु फूड टेस्टिंग लैब असी अवाडपा क्या मेंशनदुना मियामदा थोकदब खुदोंतिब कयादु लेहंदबा हाइबसी यामन मथौतारी ISTV पाउगिदमक एन रंजन मदी नौरेबम फिलिप्स लमफेल लमलाई केंद्र की मनुंग चलीबा चालौदा मखल खुदिंगमक की निसा सिजनबा मदी जवार सानबदा अथिंग थमले हाइना चालौ मैरा पाइबी लुपना थादोरप चेरोलमना खंगलगली चेरोलसना मखा ताना अथिंग बस्तिग मरी लेनना लमदम अदोंगी विलेज अथॉरिटी मैरा पाइबी अमसुंग चालौ यूथ यूनियन क्लब न लखलक थबकता मरी लेनबसिंग मतेंग पांगबिनबा अपील सु तौरकली भारत सरकार ने प्रिमिटिव ट्राइब हाइना सखंगलबा मराम ट्राइब असे चही खरगी मतुंगदा एडवांस ट्राइब ओइरगनी हाइना ट्राइबल अफेयर्स मिनिस्टर ओइबदा नतना डेप्यूटी सीएम सु ओइरिबा गखांगम नंगसी कुकी इन द पांगथोकपा मराम प्रजा सिंगदा एम्बुलेंस अहुम अमदी सोलर होम लाइट सिंग खुसिनबगी थोरमदा फोंगदोखरे ट्राइबल अफेयर्स एंड हिल्स नसिंदुना पांगथोखिबा थोरम अदुदा डेप्यूटी चीफ मिनिस्टर गखांगम आरडी एंड पीआर मिनिस्टर फ्रांसिस नाजोकपा चीफ सेक्रेटरी पीसी लंकुंगा प्रिंसिपल सेक्रेटरी हांगसिंग जेडी की कमिश्नर नोबार्ड डिसिनांग नमरु ओइबा म्यूसिंग ओइना सरुक याखी सोथने लेरिबा मराम की प्रजा चामग सुबन मंगादा सोलर होम लाइट सिंग येंथोखी चीफ सेक्रेटरी पीसी लंकुंगाना सीसीडी प्लान की मखादा भारत सरकार न मणिपुर सरकार की ट्राइबल अफेयर्स थादरपा प्रोजेक्ट की मतुंग इना पोलम सिंग असि पीबनी मणिपुर द लेरिबा मराम जाति की अपुनबा मिसिंग लिसिंग कुनरोमना विलेज कुंठा तरे तक खुंदारी हाइखी फ्रांसिस नाजोकपना मराम जाति की प्रजा अमु ओइना महागना ट्राइबल अफेयर्स डिपार्टमेंट सिगुंबा कानरबा प्रोजेक्ट या पाइखतुना जाति असि थाक वांगना लेननबो होनरी सेमिरलो नमदी एजुकेशन दा सोथना लेबना भारत सरकार न प्रिमिटिव ट्राइब ओइना मसक खंगबनी हाइखी National Highway World War Mamanda Lapsu Maramda Chale, Hausisu Larik Kamasu Yamwane to the government of India and I say economic as well as educationally qualified way of the primitive tribe way now. Akoibu Asum development a two with a bar with a community pinanaba. PVC Yamai. Krigino are primitive way from Toya, we say Hausipu class 1 subject to like Class 1 की subject to like 3 class that coming here do na government of India से advance that country Deputy Chief Minister Gaikhangam na project asi ing lising amaga chamapan Manipur manga dagi hauki lupa lakh khara pirambadagi hauzikti korama yore thak wang khalak labadi project asi ka khigani thadarakliba fanasi lana sizinabigi nu haiki asigum sida dana special wena bir khudon se masih misuse to na hanabi si akai naharon tara society ke su antai civil society kaya angle de su asigum bakak bakot ini hai ajade tausin tau bigulo hajanini tau bidana basu amokusu mayam da apil taujabani marabadana
मसिकी से कोई तकलबदी पाप बता है हाइबदी प्रीमिटिव ट्राइब ओइबगी बिरक पापोट असे मसिबो कोना मत पखत बले बता दी अब मतने मोखन बु बता रदी मदुदी सोना सो मीन सो कॉपी गदब मानदे मरम अदुन ओइरमनी वजि मसाना की इंप्लीमेंट तो बकाना कई फाउ तकते इंटरफेस तौदे ना हाइसे मसिकी रिकॉर्ड असे थुगाई बिदनबा होना बिगनी है विषय है हाजसे Manipurda Inner Line Permit System chana hallu haiba dabi tawduna Joint Committee on Inner Line Permit System Manipurna khongjang jangsin ba leptri matam khara lepluraba matungda ngasidagi amuk hana khongjang kansilaktuna kaisampat lairembi amadi sangai pro oil pamaya da committee asina sinduna lamdam adongi miyam ga loinana wakan mifam sathakre kaisampat lairembi gi sanglen da sathakiba wakan mifam aduda Manipurda Inner Line Permit System chana hallu permit yawdana Manipurda mitop changhan ganu mitop na thumat laba Manipur gi yalomi sing kalu mitop ta lam mapu ohen ganu Manipur gi yalomi singilam kalu yalhomi kanaba Manipur gi land law semu haiba wai sing placard sing da ikhi wakan mifam aduga mari leinana committee gi myo yamana phongdorak pada assembly da anira khana warep law khraba Manipur da Inner Line Permit System chana hanbagi wafam ngasi gi leiriba minister MLA singna thausadre masa masa gi maral mathum lapsin barom da hena pungning changduna leire Manipur gi tungi mirol gi khallaga minister MLA singna Manipur da Inner Line Permit System chana hanaba hona biu haiki Manipur government na jiri bamda oza award pa tharak lagani haibagi thajaba pirak laga thabakta onthok tabagi mayukta jiri bamda leiriba mahiroi lup mari MSU MSF desam amadi KSA na changsilakpa school amadi office lonsin bagi amadi matung tarakpada changsilakpa khongjang singda All Manipur Women's Voluntary Association Ziribam branch na mapung phana sugat kani hairi IFCD gi nan plan gi employees sing chatkhiba January tha dagi tolop phanglaktri hairi masigi matangda employees sing na ngasi khoyathong da leiba office asigi complex mamangda employees sing na wakat mifam sathaduna makhoi gi phangpham thokpa tha gi tolop sing athuba matamda mari leinaba sing na pithok piu haina dabi tawkhi employee amana phongdorakpada makhoi gi phangpham thokpa tha gi tolop adu phangjiba fawba khongjang asi makhatana jangsin khigani haiki अखोगी तोलोब से थामनी की वाटपनते जनवरी फेब्रुआरी ने चिंगदगी तोलोब वालक तबना थामगा तो फंगतरे अखोगी तोलोब फंगदेब से आईएफसीडी डिपार्टमेंट दा रेगुलर सिदे से मखल अनि थोंना लै प्लान हाइबमगा नन प्लान हाइबमगा प्लान की कांगुना तोलोब फंगदगा नन प्लान फंगदो हिबाबो तोलोब पिदन लैबा मसिगी पेंदब फंगुक जबा हाइबदी पेंदब करब पेंदब नो अखोगी तोलोब से फंगदि फावबदी अखोगी स्ट्राइक से खुंगिम जंगने हायदा ngasi phamiba mifam masina ngasi phamiba protest asina masi loibnate hayeng phawba haibidi tolok akhoi tolok ase pirani pini soidana pirani haibidi cm utri phawdi akhoi khungjang ngasi adum chakna laigine Miyam ki chakthong phangana bhona bada rajniti amadi jati bijati ki khena balaitana honagani haina kairau kendra gi MLA Thamarjit Karam na phongdokhre wafam singasi MLA na mahaki kendra da leiba longmi singda agriculture department na pitharakpa urea bag lising anirom government na lepa subsidies mamalda yanthokpagi thoramda haikibani thoram maduda kendra development gi miyoi amadi secular muslim development committee kairau kendra gi miyoi sing susaruk yakhi MLA na makhatana agriculture department na pithaраклaba urea bag singasi konadra basu makhatana lauthaduna government na lepa mamalda fangana bohonagani haibuga loinana rajniti amadi zat bizat ki khena bathamdana praja singi chakthong phangana bohonagani haiba wafam sing phongdoki Lamphel Police Station ki OC O Dorendro na luchingba police team amana Nagamapal dagi rims lambi da laglaga station taba lambi fawada leiba amodakai sengdokre lambi gi nageta lanai myu singna paisinduna thamlamba amodakai kya police team asina ngasi ayuk sengdoki OC Dorendro na CM na Imphal City luna na thamnana ba midyeng thamliba asida SP gi midyeng makhada siguma thabak asti chathabani mamang dasu amodakai kya sengdokre social service asi routine work oina tawgani haiba wafam sing phongdoki Manipur University na lauba MA Education gi ahanba amasung ahom soba semester gi fal lakliba tang 12 fawgi manungda haidu u haina musu revival demand committee na ngasi BC da memory na pisinkhre hairiba numit asi fawgi manungda haidok trabadi khongjang sangsingani haiki mamang sahi gi December thada pangthokhiba parikha gi fall ngasi fawba haidok tana leiriba asibu yaningda ba phongdoktuna education department ki mairoi singna university campus manungda wakan mifam su chathaki wakan mifam aduga
mari lainana mahiroi amana phongdorakpada hauzik lairiba asoiba kya asi kanana thokalibano mahiroi singi career mangnanaba singanu haiki asu puri matam khoi jik khoi busaina thambire adun khoi jik khoi satra mogi khoi pulsi da khoi ji khoi tamle khoi mai ji khoi namthabire khoi committee convener thokchom suresna Manipur University ki VC amadi authority na thausadabadagi university asi mimangda ikainingai oiba issue kaya na pik thale education department ki head of department asi matik sadre haiki laiba July tang trom du sigi manungda sinbi waina musuar di sigi makai ki thamjari makhata na kai gumba hairiba matam sigi manungda Manipur University authority na kai gumba section thara amul hoi exam se matam tan hadu pirakta ba amadi university sta lairiba khurung sa sing department da thener sing 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 bidam targadi Manipur University authority ki mathakta musu RDC amadi Manipur University ki manungda lairiba department punam amato ena hongjang junction minarni hago musu RDC makai marui bapau amukha na pizari FIFA World Cup miyamda yenghanabagidama Power Corporation na ahenba mai pibada nongmada lupa lakh tara hena sading tauri amadi Health Department ta yamna maru oiba food testing laboratory chahi kunlo mathau tawdana lairi mideng tabiraba singbu amuka na khramjari